ngasi phongkiba tongan tongan Manipuri sifong singdigi maruibi ipau sing myamna thamji ahanbada laisangda luhongba Kerala gi Palakkad district label laisang amana transgender ani luhongbi ayaba pikitra hairi Nilan Krishna sum atawai ka gi luhongba ngarang ayuk pangthokna belemna ki adu laisang gi authority sing laisang adu da makoi luhongba yaroi madugi maramdi makoi Adhhar card makoi nimak nupa ngakta ni hain iri ki Kuda duda transgender ani edugi marup singna anak mapum amada puki haiden su pausna makatana fongdorakli atopa paw manamo sainana rape ka mari lainana Canadian pop star ama jail gi sarak pikre Beijing gi court amana Canadian singer Chris rape young crime kya gi mara leiri haina lakthoki boloina sai tarago homdoi jail lebi gi sarak pikre mak sainana phaki ba matung sai ama khra helakpada saira sibi khipni Shaoyang district ki court aduna haiki investigation kumza English singaniga kungi November digi December phawda ruyi fan haina sukhangnaba masai sahi kuntragan ni suraba nupa asina nupi uhum rep tawki habisi khangki court na masigi official we set account hai we yi fana maki mayumda yu ngawriba nupi uhumda sexual assault sataki K-pop group EX Pro gi hanagi member amoiriba superstar Yi Fan solo career ama siamnami dama kumza English singaniga taraga marida sainada lakhibani masagi sei taraga ni pan surabi Chinese mahiru nupi amana rubu maha amadi atai nupi sing ma kanamduna sexual mari leinan ki hainasu moral sibirigi ma hokiba sahi gi July 13 ka mathoida authority sing na fakhibani matamduna mahiru eduna media da ki madudi Runa sei taraga tret suriba mahakpu yu pithakuna mahaka sexual hamari leilanki Beijing da leiba Canada gi embassy da muwafam asigi matangna khudakta comment amat pirau yakide mak masagi income losin ba madi atai tax ka mari leina ba offense singa mari leina yuan million satruk dollar million 88.77 pinana basu order toki authorities singi matungina Runa domestic amasum foreign affiliated enterprises singi kuthangda personal income losingduna kumza English singaniga taraga mapandagi kun phawbara pifam tokpa tax oina yuan million maudraga manga pidana ba hona khiansu pawsna fungdorakli atopa pawmanamo Rajasthan dalit ki miyo ma thabak subagi kusuman pina ba taksilubada phuraga hakki isum pitakre Rajasthan gi Sirohi district laiba dalit electrician ama ma ki thabaki kusumal pinaba takshulbagi damakta phuraga namduna yu pithakibaga loinana khungupna lai paring sarga hukre haina police ki paw amagi batugina fongdorakli dalit ki miyo edu attack tawkiba miyo singadu gi manungda amana record tawkibaga loinana miyo edu makpu thawong adu sathadana ba haijaki video adu kona social media attacker singadura thaduraki Bharat Kumar Kobo masagi sei kuntraga nipan suraba dalit ki miyo isina November gi tang kun go humdoi da miyo uhung gi mayokta complain ama file torokhibani Kumana electricals walk ki thabuk su ki baga loinana lupa lising kun ga mathoi ge sama ki bill ama pirakhibana lupa lising munga gi senam khaktam piki November gi tang taraga mapana magna dabara salaga lemhori ba senpam singadu pina na baisaki Numidangi pung taraga minute tara taba matamda siel adu pinaba haikiba matamda ngai duna lehelaga siel di pirakidi masigi matung tarakpada magna police da complaint tawgani kihen ki haina deputy superintendent of police Dinesh Kumar na funduki police da complaint tawraga ni haina hairakibagi matung tarakpada accuse aduna miyoi khara neklaga Bharat Kumar bu pharaga fubu loinana yung namduna pithaki amadi khungupna lai pareng sarga make mangakta Hopsingki makogi marakta amana video namaga loinana social media gi platform da thadurokibani makoina pung mangarom subna assault tawki haidena su pawsna makatana fongdorakli atopa pawmana Khumalampak sports complex da lebe swimming pool filter taragi manung ni panyadre warmer leitabana practice ngamadre Manipulinga ki youth affairs and sport ki makada leiriba regular coaching center RCC National Sport University NSU amasung SAI gi scheme sanaroi singe matangairaba practice tawpam oiribu Khumalampak swimming pool maming khakta ngaire filtrations machine tara lebi gi manungda manga mathau tawdre water warmer yaudabana ningtham thagi matamna sanaroi sing practice tawda kodong sadaba kya maru mayungare swimming pool asida
NSU RCC amasum SAI gi sanaroi singna matam nungthil gi pung ahum dagi numidang waram pung taru fawa magi mafam khaidoknaraga practice tawminari sports ki power house ne haina lawribi state asida tungan ma masana singi practice tawfam singdi lainga ki mari lenaba loisangna yengsin bidabadagi sanaroi singna lanai sel putholaga practice tawnaba mafam saba yenglaga hotnajabi gi phibam da lakle swimming masana sigi oina nupa pulaga punna event nifuga mari lei makoi singa dudi freestyle da 50 meter 100 meter 200 400 800 amasum 1500 meter backstroke da 100 amasum 200 meter medley 200 amasum 400 meter freestyles relay 4 into 100 amasum 4 into 200 meter medley relay driving na singmani masana sigi tungan bi event sing da kumza indi singa masama pan maudraga manga digi ngasi power Asian Games Commonwealth Games Asia Pacific Championship power saruk yarab international player kayamarum lekre masida natana national player kayamarum su leptana tholakni bani aduba amata ngairaba practice tawfam oiribu kumalampak ki swimming pool asidi mamingtagi pukri amagumna thambibana sanaroi singna ninghana papokhale RCC की ओइना हौजिक स्विमिंग सनारोइ निफुगु मंगारम लei लोइनरा स्विमिंग कोर्स तारुक लैरमबगी मनुंगदा PET दगी इंस्ट्रक्टर मरी यूटिलाइज तौदुना थामली पनबाय कॉन्ट्रैक्ट बेसिस द स्विमिंग कोर्स अनि लौनबदी कैबिनेट ना आयाबा पिखिबा लैखरबने खुमलंपाक्ता लैरिबा स्विमिंग पूल की फिबम पाउक्सिएशन यिंगसुलुबदा सही मरी मंगागी ममांगदा mamai powder taibugumna thamlambatu natana kumza english singa masmapan maudraga mapan national games ki matam sem sakhi pisinga du ahongbu de puladugi ising treatment ningthina tawgi mami uba phangdabada natana pul makha mapan gi tile sing kaibam sengdokta bu kuibigi laimai uba phangde swimming pool gi sing filtration tawnaba khaliba machine taragi manungda nipan yadabadagi ani khakna mathau taramki pool gi ising asi temperature 25 to 28 degree Celsius faw gi manungda thamgadabani habalai ribne adu blaibak thibiri common swimming pool asi gi di electric heater warmers happy dabana ningthamta gi matamna sanaroi singna practice tawbuda khudongsa daba kya mayungnai nungtil pung ohum dagi numidang waram pung manga ga makhai phawba practice tawbu matamda इंबगी खुदोंग सादब मायोकनाबा थेंगनारखि अमरोमदा हौखिबसै मरी मंगा ममांगनि सिजनबीदना नोंखांग सारगा फिल्ट्रेशन मेशिन मंगा मसु इलेक्ट्रिक हीटर अमा लेरम थेंगनारखि लोइनना डिस्प्ले बोर्ड सु कुमजा इंग्लिश मसु मपन मौद्रागा मपन मतमदगी लेंगदना लैदि पुलगी अकोइबदा थालिबा लाइट सिंगी बल्ब सु अमता यारमद्रे लर्नर पुल सु इसिंगी आउटपुट इनपुट हाप्तबना मरम ओइरगा जनरेटर न सिंथोक्तुन इसिंग सिनबगी थबक तवे हाइदि मसिदनतना डाइविंग पुल सु सिंगदोक्तबगी इसिंग काखले हौजिक निंगथमथागी मतमदा RCC NSU अमसुम SAI gi sanaroi singe practice section asi nungthil pung ohum dagi hauri khwaidagi lurebidi swimming pool asi bu ngak sinara bu sokidar amata ihing direct tuna leite pump operator su leite caretaker ani khakta su lei adubu ahing lek tuna mapam asi bu senabagi thabakti tawu udre masina maram oiraga haukiba kumza english singaniga taraga taret September tara nomaiju numita angang sambal kalaga sanglakpa diving pool iraknaraga laikhidabagi thawdok laikhre hari haujik swimming pool asida life jacket ama phawba leite amasum swimming gi tungan event singda sanaroi kharaga pauksi asiga akhanana unabada phongdorakpagi matungina kumalampak swimming pool asina taba modern college Imphal college na simra pool leirakpa asina maramoiraga sahi norib angang sing yauna practice tawbu yamna lai mama mapa oising su thawai yauna tinbira pusiawi masana sida state asida international amade national sanaroi kya leire adubu maru oiba practice tawpam oiriba RCC gi swimming pool asi khara nungai taba madi sayolamagi manungda suti leibana tana nomagi session amakak practice tawba sina yaraktabadi lanai sel tinglaga college singda salai riba swimming pool practice tawba sali court ki award pamadi kalen ningtham tha matam manana practice tawbi kudong sa laitaba sina tournament singda atopa lamgi sanaroi singa thengnabada khara wana thui mapan gi sanaroi amaga course amaga lakpa yawi aduba khoi gi course ama ani na loina mak ta poibani na kudong sa da khara lei masigi matakta national gi thak to oire sanaba asatpa matamda isha na changba sel puthok saraga satpana si khara waba matamda ri wakhala ninghana pa pokpa yaura I hainasu pawsina makata na phongdorakli aduga hausi koina di mya paws